Kosem na lauba higher secondary examination da mahiroi pass tawbagi chang chada marifutara tare 10 taruk ahum yauduna council gi anoba puwari ama semkre lenga ki school da tamba mahiroi singna commerce amasung art stream da ahanba amasung anishuba position lawre Council of Higher Secondary Education Manipur Kosem na lauba chahi asigi class 12 exam gi result ngase babupara da leba council asigi office da lautokre Thauram aduda Manipur Lenga ki Director of Education S Director L Nandakumar, Additional Director Case Bijeshwar, Kosem ki Chairman T Ozit Amadi Secretary Case Asi Kumar President Members in Oida Sarukake. Chahi Asi Kosem na lauba class 12 ke exam asida punda mahiroi lising kuntraga mathoi chamga kunipana sarukake. Madugi manungda mahiroi lising kuntra chahumga marifutara mathoi pass tawduna exam asida mahiroi pass tawbugi chang asi chada Marifutara tare 10 taruk ahum yauduna Kosem na lauba higher secondary examination ge anauba puwari ama semke masida art stream ge oina mahiroi pass tawbi chang asi chada Marifutara mari 10 ahum manga science stream ge na chada Marifutara nipan 10 mapan ama amade commerce stream ge oina chada Marifutara hundoi 10 manga tare oike exam asida commerce school ge mahiroi malemganbi laishramna chada Marifutara nipan 10 taruk fongduna science stream ge oina ahan position da lakhe Art stream gi oina enlightened knowledge higher secondary school gi mahiroi thokchom saitajina chada marifutara manga tasmik mari amade kakching higher secondary school gi mahiroi ena naurem na chada marifu mapan dasmik mari fangduna ahan position lawang ngomke chahi asigi Kosem na lauba class 12 ke exam asida government school singi mai ngak ko oina kakching higher secondary school gi mahiroi ena naurem na commerce stream gi topper amasung TG higher secondary school gi mahiroi Katlina Maisnam na anishubo position da lakhe Amaromda art stream ge oina TG higher secondary school ge mahiroi sapam langlel januna ani shuba position da laktuna government school singe chauna mai ngak pangomke chahi asigi oina government school ge mahiroi sing pass towi chang asi chada marifutara manga 10 mari mapan oike kumsi chahi Kosem na lauba class 12 ke exam asida Thoubal district ke mahiroi chada marifutara mapan 10 manga nipan pass tawduna khwaidagi wangna pass tawbaga loina Urkhul district na mahiroi chada marifu manga 10 Mapan mga pass tawduna mahiroi khwaidagi nemna pass tawba district oike Kosem gi hall da pangthokpa result lauthokpagi thoram aduda chief guest oida saruk yakiba Directorate of Education S ki Director L Nandakumar hai Kosem na lauba class 12 ke exam asida kumsida mahiroi pass tawbi chang khwaidagi pangduna anobo puwari ama semba ngomkiba asi chawthokpa fawi Chahi asida mahiroi pass tawbagi chang yamna wangliba ase National Education Policy 2020 ki makhada question semkiba adunane Maramdi NEP 2020 की guideline की मचुंग इना question ayambada option pibaga loidera multiple choice की question से मसिंग yamhanba haibu wafam yaure guideline ase kumsi chahi की class 12 के exam की question sembada chapchan inke mamang chahi की Kosem na lauba class 12 exam की result ase May gi tang kuni thoi da lauthoki adubu chahi ase ki oina de mamang chahi dagi ngankhana result lauthopang ngamkiba ase nungaiba fawe madugi damak Kosem gi staff amadi evaluation da yawba oza pumda makpo thagatpa phongdokli haina Nandakumar makha tana phongdokhe Angan sisi ko manipuri marks yang ada kumaga ya patto di kata mapan sa ibusan to ni wa kasi interest kasi heavy kasi itina ba ay na ako ne any piece to follow karanga ako na option se head kare kanda की पास परसेंटेज क्या हुआ हमारी अंदर की सही वांग को पास परसेंटेज इन द हिस्ट्री ऑफ प्रोसेस अंदर की सही से पास परसेंटेज 5 हुआ है आर्ट्स से हुआ पास परसेंटेज की 94.35 साइंस से हुआ पास परसेंटेज का 98.91% कॉमर्स की 93.51 पूरा पास परसेंटेज की 97.63% अगर आई तो पोजीशन होल्डर्स संपूर्ण का राष्ट्रीय मंत्री मजी पोजीशन होल्डर्स की कुछ माय पापा ये लोग को